Manipur Top Channel dagi video amta update tawjage ngasi nungthin phongbasi phongna January gi tang anida ama sire taruk sokle isai tawphamda car thogzulakpada miyoi ama sire aduga taruk na sokle heiri ngarang numidang pung 10 makhairom taba matamda Imphal Police Station manungsana leiba Moirangkhop Samasaki School mapara thokhibane Imphal More lambi gi hairiba mafam asida lambi tangkhai thattuna isai tawkhibane isai tawringai serak aduda Imphal tamna haigalakpa Maruti Swiss MN 1AG 5660 asina control ngamdabadagi road diversion romda thawgolakpada thawdo adu thokhibani hairi road divider aduda leptuna isai yenglingai serak aduda car aduna thawjilaktuna diversion mathakta lairiba miyoising adu thomkhibane thawdo aduda laikhidraba miyoi adu singjamai yumnam laikai ningthawja musuk sei 35 apokpok kulla kawe sokloba miyoi taruk adu tongan tongan lainai hospital da laikatnari CNRI gari adu thongju ningong bom laikai L Tyson sei 13 apokpa ibom cha kauba amana thaurakpani driver adu police na phare hairi duga makha taba paw hayeng ayung ngata ngaminasi in detail full detail upload tawjarake duga video asi matai sa luijarage thank you